Imphal West District ki Mandop Yumpham Kurkul da hangba relief camp ladiba IDP singda camp asibitalairiba coordinator na fazadaba wahi wata sizinnarai haibagi wahaudagi khoi saunaraba IDP singna relief camp thadoktuna masamasagi yumda hanjal hanbiro haiduna Imphal West DC office Mamangda Ahing Yarektuna Khongjang Changsinkhre Thogdosigi matangda IDP ama oiriba malem ngan bana phongdorakpada chahi ani helabe irang asana maram oiraga Kangpokpi district ke tongan ba mafamdagi lanjen naraktuna awa anakaya khangduna leiriba IDP sing asida amuk onsinduna tabada nungaitaba wahiwata kaya sizinnarakpa asi yamna laibak thibani Maramasana lengak na mathau taba thabak lokhatpiduna isa-isagi iyumda hanjal hanbiro haiduna ngarang numidang pung 10 rom taba matamdagi DC office ki gate mamangda ahing yarektuna Khongjang Changsinbani hairakli Khongjang aduga mari lainana ngasi ayuk Imphal West DC office ki official singa wari sanaraba matung official singi maikaidagi athubada solution ama purakna bahotnagani haibagi thazaba pirakhibaga loinana IDP sing hanagi relief camp ta amuk halaktuna mifam pangthokli hairi Ngarang koi CDC gi office mamang gate mamang do koi lejer si koi punna family kuntra ga nithoi ni kuntra nithoi family si gi koi apun mami masing si samaga kuntra sumain leire exact masing di khangjade ngasi ju sumaina mu thoi adagi di hayeng na mu kari thok toina hangsin na mu kari thok toina sigum mayam ji koi taseng na ware sigum mayam je koi taseng na koi pamdre koi yaraga de koi hanagi pofam sagi horukfam laifam sida koi hanjannabagi damakta thu matam da senbiu haibse si yam kana koi baliba sarkar jingsina tawiyo na haje